Hi mayam, nasidi ay mathil se hangam ama thonge adudaga yirum ama phung sana horaga chajage tawbane nonga thili tabsidane adugi yirum je aidi khoigi karum sumain tawbusina haujai ko ai oina aduga ngorong ngona tawbududi ai kya pamde hawbu walebo ko adugi sumaina dum haujare adudaga hangam thongjallaga adum chamna charage na adu mayam di kai mathil hotna birage kai cha kai mathil sanarage ado hangam thong basiga saigi mujikti matam nina ko hangam panthada noi hodraba midudi sungnoi noiraroi ba hainei ni ba do thoiding asu basi ma yaure hangam thonga banina adu yungchak sinju kitang amanga haidi hangam thonga di thoiding asu ba digi yungchak sinju si mama macha gumbani da thana ba yade dana ko adu gi sumaina samtakna dum charage yamsu hawe sigi mathel se ado ngasi ki oina di matang se loisalage mathangi video matang thingnarase mya baba